ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 18 ꯐꯥꯎꯕꯒꯤ ꯃꯃꯥꯡꯗ ꯄꯔꯥꯛꯊꯣꯡ ꯁꯪꯒꯥꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯖꯦꯅꯣꯝ ꯁꯤꯛꯋꯦꯟꯁꯤꯡ ꯐꯦꯁꯤꯂꯤꯇꯤ ꯑꯃ ꯂꯤꯡꯈꯠꯄ ꯉꯝꯂꯤꯕ ꯑꯁꯤꯃꯛ ꯄꯨꯋꯥꯔꯤ ꯑꯃꯅꯤ ꯍꯥꯏꯅ ꯗꯣꯛꯇꯔ ꯁꯥꯄꯝ ꯔꯟꯖꯟꯅ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯁꯤꯡꯊꯥꯈ꯭ꯔꯦ꯫ ꯑꯃꯁꯨꯡ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯑꯄꯨꯟꯕ ꯃꯤꯑꯣꯏ 8,943 ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯕꯗ 1,103 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯂꯩꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ 18 ꯂꯩꯈꯤꯗ꯭ꯔꯦ, ꯃꯤꯑꯣꯏ 539ꯅ ꯅꯥꯕ ꯐꯗꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯃꯃꯤ ꯇꯤꯚꯤꯒꯤ ꯃꯅꯤꯄꯨꯔꯤ ꯄ꯭ꯔꯥꯏꯝ ꯇꯥꯏꯝ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯁꯤꯜꯚꯤꯌꯥ ꯋꯥꯍꯦꯡꯕꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯍꯧꯈꯤꯕ ꯇꯥꯡ 12ꯗ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯟड ꯍꯥꯏꯋꯦꯁꯀꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯅꯤꯇꯤꯟ ꯒꯗꯀꯔꯤꯅ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯒꯤ ꯃꯀ꯭ꯔꯨꯊꯣꯡ ꯁꯪꯒꯥꯔꯝꯂꯕ ꯃꯇꯨꯡ ꯂꯝꯕꯤ ꯑꯁꯤꯗ ꯁꯥꯒꯠꯂꯤꯕ ꯋꯥꯔꯥꯛꯊꯣꯡꯁꯨ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 18 ꯃꯃꯥꯡꯗ ꯁꯪꯒꯥꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯃꯍꯥꯛꯀꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯇ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯣꯡ ꯑꯁꯤ ꯀꯨꯝꯖꯥ 2017ꯀꯤ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯚꯨꯃꯤ ꯄꯨꯖꯥ ꯇꯧꯗꯨꯅ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯂꯕ ꯃꯇꯨꯡ ꯚꯥꯔꯇꯤꯌꯥ ꯏꯟꯐ꯭ꯔꯥ ꯄ꯭ꯔꯣꯖꯦꯛ ꯂꯤꯃꯤꯇꯦꯗꯅ ꯆꯍꯤ ꯑꯗꯨꯒꯤ ꯅꯕꯦꯝꯕꯔ ꯊꯥꯗꯒꯤ ꯁꯥꯕ ꯍꯧꯈꯤꯕꯅꯤ꯫ ꯀꯨꯝꯖꯥ 2020ꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯂꯣꯏꯁꯤꯟꯅꯕ ꯄꯥꯟꯗꯝ ꯊꯝꯈꯤꯕ ꯊꯣꯡ ꯑꯁꯤ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯥꯟ ꯂꯝꯗꯒꯤ ꯃꯆꯥꯛ ꯃꯊꯨꯝ ꯄꯨꯁꯤꯜꯂꯛꯄꯗ ꯑꯄꯟꯕ ꯀꯌꯥ ꯂꯩꯈꯤꯕꯗꯒꯤ ꯃꯇꯝ ꯆꯥꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔ ꯇꯥꯡ 18 ꯃꯃꯥꯡꯗ ꯊꯣꯡ ꯑꯁꯤ ꯁꯪꯒꯥꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ SARS-CoV-2ꯒꯤ ꯚꯥꯏꯔꯁ ꯃꯈꯜ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯖꯦꯅꯣꯝ ꯁꯤꯛꯋꯦꯟꯁꯤꯡ ꯐꯦꯁꯤꯂꯤꯇꯤ ꯑꯃ ꯂꯤꯡꯈꯠꯄ ꯉꯝꯂꯤꯕ ꯑꯁꯤꯃꯛ ꯄꯨꯋꯥꯔꯤ ꯑꯃꯅꯤ꯫ ꯃꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯥꯏꯟꯇꯤꯐꯤꯛ ꯅꯣꯂꯦꯖ ꯑꯃꯗꯤ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯂꯝꯗ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯂꯦ ꯍꯥꯏꯅ ꯀꯣꯟꯊꯧꯖꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ MLA ꯑꯣꯏꯕꯇ ꯅꯠꯇꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯍꯦꯜꯊ ꯑꯦꯗꯚꯥꯏꯖꯔꯁꯨ ꯑꯣꯏꯔꯤꯕ ꯗꯣꯛꯇꯔ ꯁꯥꯄꯝ ꯔꯟꯖꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯍꯧꯈꯤꯕ ꯇꯥꯡ 10ꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯚꯤꯗꯤꯑꯣ ꯀꯣꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯍꯥꯡꯗꯣꯛꯈꯤꯕ ꯏꯟꯗꯤꯌꯟ SARS-CoV-2 ꯖꯦꯅꯣꯃꯤꯛꯁ ꯀꯣꯟꯁꯣꯔꯇꯤꯌꯝ INSACOG ꯐꯦꯁꯤꯂꯤꯇꯤ ꯑꯃ ꯇꯈꯦꯜ ꯄꯥꯠꯇ ꯂꯩꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯕꯥꯏꯑꯣꯔꯤꯁꯣꯔꯁ ꯑꯦꯟড ꯁꯁꯇꯦꯅꯦꯕꯜ ꯗꯦꯚꯂꯞꯃꯦꯟ IBSDꯗ ꯍꯥꯡꯗꯣꯛꯈꯤꯕ ꯑꯗꯨ ꯌꯦꯡꯁꯤꯟꯕ ꯆꯠꯄꯒꯤ ꯈꯣꯡꯆꯠ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯗꯣꯛꯇꯔ ꯁꯥꯄꯝ ꯔꯟꯖꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ INSACOGꯀꯤ ꯂꯩꯔꯤꯕ ꯐꯦꯁꯤꯂꯤꯇꯤꯁꯤꯡ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯗꯣꯛꯇꯔ ꯔꯟꯖꯟꯅ ꯍꯥꯏ ꯐꯦꯁꯤꯂꯤꯇꯤ ꯑꯁꯤ ꯈꯠꯅꯕꯒꯤꯗꯃꯛ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯍꯣꯠꯅꯈꯤꯕ ꯑꯗꯨꯒꯤ ꯃꯍꯩ ꯆꯥꯕ ꯐꯪꯂꯦ꯫ ꯂꯥꯏꯆꯠ ꯑꯁꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯈꯛꯇꯅ ꯂꯥꯛꯁꯤꯟꯕ ꯉꯝꯂꯣꯏ꯫ ꯂꯥꯏꯆꯠ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯇꯦꯛꯆꯥꯛ ꯂꯩ꯫ ꯃꯥꯁ ꯚꯦꯛꯁꯤꯅꯦꯁꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯣꯛꯇꯔ ꯔꯟꯖꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯔꯗꯗꯤ ꯆꯥꯗ 60ꯒꯤ ꯃꯊꯛꯇ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯌꯥꯎꯅꯔꯦ, ꯑꯗꯨꯕꯨ ꯗꯤꯁꯇ꯭ꯔꯤꯛ ꯈꯔꯗꯗꯤ ꯆꯥꯗ 12ꯗꯒꯤ 12 ꯈꯛꯇꯃꯛ ꯀꯥꯞꯄ ꯌꯥꯎꯔꯤ꯫ ꯃꯁꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝ ꯑꯀꯤꯕ ꯑꯃꯗꯤ ꯆꯤꯡꯅꯕ ꯂꯩꯇꯅ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯄꯤꯌꯨ꯫ ꯃꯁꯤꯅ ꯇꯝꯊꯤꯔꯕ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯀꯟꯕ ꯉꯝꯒꯅꯤ꯫ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯟꯊꯦꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯔꯕꯗꯤ ꯀꯣꯚꯤꯗꯀꯤ SOP ꯉꯥꯛꯅ ꯆꯠꯄ, ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯃꯤ ꯑꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯗꯣꯛꯄ, ꯇꯦꯁ ꯇꯧꯕ ꯑꯃꯗꯤ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯄ ꯌꯥꯝꯅꯃꯛ ꯃꯊꯧ ꯇꯥꯏ ꯍꯥꯏꯅꯁꯨ ꯗꯣꯛꯇꯔ ꯁꯥꯄꯝ ꯔꯟꯖꯟꯅ ꯃꯈꯥ ताना फोंगडोखी। Was literally very happy. It was literally joy. He was, on knowing that this facility would be available at our own state. It was a moment of pride. And I know with the new sequencing, that's the genome sequencing that will take place and that will eventually be continued from different labs across our state. And I'm sure to the students and the scientists here, was strain of a when you have a different strain and something, not only of COVID, or when you're doing the plant studies or the insect studies, whatever strain of a tholopakanda, yamna phasagaba strain ama laina dugi natraga kaino dugi yamna phasagaba strain ama laiyaduna you all must be joy another strain ama ubukandada. And I hope, I pray that no new strain comes at this place, which will
make make you happy, but which will be bad for the people of our state. Haukiba pung kunmari da Manipur gi miyoi listing taret ka chamanga marifutara mari COVID test obada miyoi listing amaga chama supna mari nauna COVID-19 positive oibaga loinena state asida laina asina nabaga messing listing marifuga chamanga kunma thoi yaukre laina asina maram oiraga miyoi taratare leikhidre COVID-19 Common Control Room dagi ngasi numidang wairam pung mga faubada fangba pawa amagi matung ina miyoi chamanga ga marifu humdoi nawa faduna discharge tawkre nawa farapagi apunma masing na lising humfutara ga chamapan marifu mga sukre active case lising nipan ga chani tara lairi laina asina maram oidaga laikitaba mi apunba masing na lising amaga chahum kuntarukni fagalapagi chang na chada marifu nipan dasmik amamangani COVID laina asidagi ngakthok na ba laingang na paikhat pa thoksil amagi makhada miyoi kaya amasu numit khudingi COVID vaccine kapthokli COVID vaccine kapthokhiba masing na ngasi fawpada miyoi lakh mapan lising kunma thoiga chatret kunmapan ni ngasi bir Tikandrajit International Airport amadi tongan ba highway da lakpa driver amadi handyman chatruk kayang khainipan test okay Haukiba pung kunmari da D-type oxygen cylinder lising amaga chanipan supna ani amadi B-type oxygen cylinder chamriga kuntra manga Manipuri tongan ba ana layeng sangsingda fangan bangam kre haina COVID-19 Common Control Room dagi fangba pao asina makhatari Tokyo Olympic da saruk yagadoriba Indian contingent Chief Minister N. Biren na Yaifa Paugzel pirakli. Chief Minister N. Biren gi Yaifa Paugzel aduna hai India gi apunba missing crore chamaga kuntragi support fanglag kadaba ay khoigi sanari singna khwaidagi fazaba performance piduna laibak asigi mingsat urong purakpa ngamgani haibagi asetpa thasapalei. Hello friend, my best wishes to all the athletes representing India in Tokyo Olympic. Cheers, all the best. Kay Samthong Assembly Constituency gi MLA L Zayantagi meeting makhada constituency asigi manungchan na laiba huidrom laikai da mass vaccination program amang asi pangthokre ngasi pangthokhiba mass vaccination program adu Imphal West District ki DC amadi CMO gi matenga loinana pangthokhibani vaccination program adu da huidrom laikai gi akoibada laiba mioi chanirom COVID vaccine kapthokhi mass vaccination gi thoram adu ka mari leinana kay Samthong Assembly constituency gi MLA L Zayantana hai ngasi pangthokliba mass COVID vaccination gi thoram asi kay Samthong Assembly constituency gi COVID cares committee Imphal West ki DC amadi CMO office ka khusam naraga pangthokpani mass vaccination program asi tangkak naina leptana sathakigani COVID vaccine kaptraba singna vaccination program asi gi khudong chaba lauraga athubada COVID vaccine kapthoksi ai gi khakta natana ai gi imung manungi khanduna COVID license asi laksin naba khonamina si haina su MLA L Zayantana makhataki kachang kendagi COVID care committee maduna CM sing CM yauna chinjaba makidi schedule tawraba kidi dekasing gi mass vaccination tawba matugi mati program oi nang si khutom la kai da kachang kendagi watama that nai khangnaba watugi koi khutom la kai da ngasi vaccination tawi hayengna atop jagam da lei khukki na manung jite da tangkoi to pun de ho le tun ni ti chim cha tha bai batai nangi kapiram da bo ora su yar ka di mar thokpiro ai sha gak tagi na tabada ai ni pi ai manung gi ai cha gi ai su ye ga life is very important moi dom de yang ga ai thing da ya da ni am song lai na se ai nu si ba ai su da thandok ta na ba char thandok ta na ba abi wakalo ni to phau bi ra ga thopi ra ga ma to mass vaccination to pi wa da na samu ken de shitting ame na moi na ai ken de ka da ki request ho Chief Minister N. Biren gi meeting makhada Manipur Organic Mission Agency MOMA na sinduna ngasi Thayong Farmers Producer Company na puthokpa kihom kg samanga Pune da leiba pan corporation gi outlet kaithel da thakre
Airlift tawduna ki home thabagi thoram aduda saruk yakiba momagi project officer Dr. L. Zivit Nahai ngasi Pune da thariba ki home sing ase farmer sing khaktana semzaba thayong farmers producer company na puthokpa ki home ngaktani trader natraga businessman sing na ki home sing ase outlet thabanate farmer sing na outlet thabani masina farmer sing da hena sendong fanglagani ki home kg chamanga amasu makhata na thakigani haina Dr. L. Zivit na makhataki Hazari ki home digi to pana masigi thari basi entrepreneur businessman natraga trader na thabana se masi farmer mayam na kunjal laga form to farmer producer company na thabani si ko gi trader amasung keno mayam na businessman mayam na logo do commission mayam adu akoi gi farmer na company na tharabdi aduda manga do natraga haji ni atopana phangado commission mayam adu farmer singai na phanga hauji ki chathare ba pandemic sida Kihom yon bangam da bagi awab kya ma lak da badu mapani lamda Manipur gi phar ba kihom singai ase quality lai bati adu ki matik pamna bani na koi Manipur da market tong ngam da mapan da yon ba aduga income ju hena lak pa sendong gi hen lak pa aduga middleman singai na phanga da ba income singai ju farmer da phangan na ba pandam ji nga ti kihom matik phabani Ki home thabaga mari leinana thayong farmers producer company ge chairman H Dire Nahai ngasi Pune da thariba ki home asi company asigi oinadi ahanbani tungdaso India gi mafam kaya da ki home thana ba honari Manipur gi ki home makhal asi mapalam da yamna pamna ba hengalakli ki home sing asi thana ba honaba da momana achoba mating pangbi bagi damak moma bu thagatli haina so H Dire na makhataki Kangpokpit district ki manung chan na laiba makoi khulda Forest and Environment Minister Awangbao Newmai na mass vaccination drive ama hangdokre Kangpokpit district ta pangthok liba van mahotsav thoram gi saruk ama oina headquarters 22 sector Assam Rifles ki makhada laiba 44 suba Assam Rifles na ngarang gi vaccination drive atu singkhibani Thoram aduda Awangbao Newmai na athoiba mithunglen amadi Tamenglong ADC gi chairman Namsin Rai Panmaina athoiba lengbirakpa oina saruyakhi tungda minister Awangbao na forest rest house amasu sangaduna akoibada ujara sing thakhi Kangpokpi gi DFO Chingfil Hing Kipgen 44 Suba Assam Rifles ki commandant Pradeep Kumar Makoi Khul gi chairman and Silakbao Liangsi Baptist Church ki pastor R Dikham Bibao amadi CSO Singsu Kangpokpi district ki van mahasab thoram aduda saruyakhi haidi Paugi marathon natin be break ama lumina sing You are the future. School, a place where your future is carved. Exploring new ideas. Large classroom, big library, even smart classes we have now. Expression in art, educating young minds, even making stronger. This is where you start. Cause it all begins with you. UNACO School, excellence in education. You are the future. School, a place where your future is carved. Breaking matung makhatana pau sanduksari COVID-19 gi kham thengna wanaraba matam asida ngasi ayok anganbada masing yamlaba combined force amana andro maringthel lekai da combing operation chatharamba thawong adu lamdam adongi miyamna yaningdaba utuna wakat mifam famkre andro maringthel lekai gi community hall da pangthokliba wakat Ngapigani pangthok khiba wakat mifam aduda saru yakhibi maira paibi gi secretary chingakham sandyarani nahai ngasi ayuk angan ba pung mariga makhairom taba aduwaida I pau amata piramba leitana combined force ama laklaga andro maringthel lekai da combing operation sathaki COVID-19 laksinaba lengang na athingba kaya thamlingai chairak aseda nupi police yaudana sathakhiba combing operation adu yaningda ba phongdok lubagi damak police personnel singna fuba chaibagi thabak satharamki combing operation niti niyom sumna chathabada akaiba karisu leite adubu fuba chaiba yauna aki akhang piraga zatharamba thawong asidi yabangam loi asigumba thawong asi matungda amuk hana thoktanaba mari leinaba authority amadi lengakna mijing sangbiu hainasu sandyarani na makhatana phongdorakli Corona gi matam jita moina SOP ngakte
social distance ngakte ngakoi de ngau haina hairi phuri chairi aduga mohoi di social distance ngakoi mohut moi de group sa jilaga mi phuba imung da mi kun thama pulap change police commando singche adunga si pung mari makhai mam tabada akoi yum da changa ko ping operation tawni jo hana warning pipi pasona te nupi police pu birak pasona te aduga khudak ta changa aga nongoi bu thoru license bu thoru na force sisinare haraga ngau badana khara khupang tharamba phuramba police na samai changa run na tabada tawrba se akoi yam pi akhang puk na raga nupi angang hingi loina ga mi painare tung da de sum ba se tawbitana ba na aina sarga gi mai gaida police department gi mai kai jari ngarang July 18 da CID crime branch ki SP na thokiba cherol amana bakrit kumaiga mari leinana aina yadaba mawongda sasan hatpa amadi Fubada atingba thamkiba adu Manipur Muslim Welfare Organization MMWO na akanba mawongda yaningdaba phongdorakli Hatada leiba MMWO gi mayai loisangda pangthokiba pawgi mifam amada MMWO gi advisor Abdullah Fundrai mayumna hai kumja lising amaga chatruk kasubna tarukki mamangdagi khundaduna lairaklaba maitai pangal singda karigumba makhal amatage ayet papidana lakhibani adubu lamdam asida amukta thokhidriba mawongda maitai pangal singda atamnana singnaba manba thawong satharagriba asi laibak thibani the animal laws PCA Act 1960 matung inna ain gi wangmada sa hatpadi MMWO na kaidonungda sogatpa leite adubu ek asigi matung inna lininga mari leineba tangai fadana pangthoktaba yadaba singde ek asina komthoklibani ngarang thokiba cherol adu wafam asige mayoktani masida vakret khakta atamnana palliba asi Islam lining chatpa singbu singnabani asigumba thawong asi MMWO na yabangamloi ngarang thokiba cherol adu aranba pawni haina lauragasu wafam asida laingak na tumina laisin pham thokte haina MMWO ge advisor Abdullah Fundrai mayumna makhataki ningthongna Hindu lining lawrakpa amasung maitai parja singbusu namduna Hindu lining chalhalakpa matam aduda Islam lining chatpa maitai pangan singda makhal amatagi pressure tawkhiba leite sa hatpa bu oiro lining laichataba oiro pressure tawkhiba leite mahake dharma gi tawpham thokpa thabuk thoram singda ayat apalom phu piramde habase puwari na sakhi oi 1960 gi ek asigi matungina hoi maram leitana sanga sing hakpa illegally sa hatpa MMWO su madugi mayokta matam punamakta le masigi ek asigi matungina lining ga mai leinaba tangai phadaba adumlaba kaino singdi masi exam tawri ngarang thoiba ngarang haya cherol iriba do hairiba ek tugi mayoktane masidi magi SP amakhakna sumai sithi uiraga masi miyam marta bahel wahel aga masu oi khrakanda miyam na samamna pohliba se masi responsible se hairiba masigi CID officer se masi da pugada MAMI TV na Manipur Police ke makok thongba official dagi fangba pawa amagi matung innadi ngarang CID crime branch ke SP na thokiba advisory adu achumbani haili Maraksida All Manipur Muslim Organizations Coordinating Committee na so pendaba phongdorakli CID crime branch ke SP na thokiba advisory asiga mari leinena committee asigi president SM Jalal na hai order SMC Manipur Lengaki Maikaidagi Labiba Tang Taraga Taret Pawaki Manunda Masigi order se Hantok Pinanaba revoke to Pinanaba Dugumba Kongtangama Manipur Lengakna Miyangi sentiment Yangaga by Kat Pirak Nabagi when a Tamjariba Matam Sipawaki Manunda Hantok Nabagi Wapamama Kanda Birakaba Taragadi Tangnaba Mikuptagi Akoi Makal Makakayagi Democratic Weba Adomba movement Tonganabagi Namata Setpa Phirep Lawi haba famsi lebak miyang famda nolokna khanganjari Khundrak Om Kendra Development Committee KKDC amade department ke mari lainaba official singna dolai thavi veres ki canal da ising thaba hokre canal gi fibam yengsing kre yengsin khongshat aduda saruk yakhiba sub division 1 DVD 2 gi AE Moirang Them Rakesh Nahai Ravi Lauro ki matamda kaibi kumuda fauba ising marangkai na yaururabani handak kharip lauro ki matam asidasu lawuk khudingda ising mathau taba
adu yenglaga wakhong uyumpok lamboi khul amadi kaibigi mafam singda ising pinabagi thabak paikhatuna lakpani uyumpok mamang laikai dagi ising hena chatpa ngamdriba asi kupna yengsili loinana khongsat asigi kanaba miyamda soidana piragani miyamna su ising sizinaba matamda tangai fadaba adu khaptamak sizinabiu ising hena loksen bana ichaw tholakpa yai haina su AE Rakesh na makhatana phongdokhi Kumginong marang kaina taraktabana maram oiraga khundrakpam assembly constituency gi lomi singna canal asida ising tharaknaba taknaduna lakhibani Mami TV bu nungsi biduna subscribe to wiriba amadi channel asibu pungning thogat pibaga loinana news program chang naina yengbiriba viewers singi apangba matung ina ngasi ayuk pung tara dagi hauna Manipuri pau sandokpa hausari numit khudingi Mami TV news ki Manipuri update ayuk pung tara numit yung bapung tara ga nithoi amadi nungthil pung anida fangbigani English amasung Manipuri gi prime time news na mathang sitna numidang wairam pung manga amasung numidang pung nipan da fangbigani Aikoi masel mating pangnaduna hingminase haibagi wakhalonda like-minded group LMZ Manipur na leptana chatharak pating bang pibagi saruk ama oina ngasi wangzingi tongan ba imung anida sel oina lupa lising taraga mga cheng kezi yangkai amade nongmada changdaba yadraba acha athaksing tengbang pikre LMZ na ngasi tengbang pikhiba imung ani adudi wom cancer ga loinana hingdibi wangzing bazar dagi hawbam ongbi bambam debi mapuroi balekhidraba hawbam Johnny Singh amadi lambigi accident amada soktuna layeng liba wangzing wangkai dagi okram tondon singi Ngasigi tingbang pibagi thoram aduda saruk yakiba LMZ Manipur gi Vice President and Rajiv Kumar na hai awaba taraba imung ani asidal LMZ gi thomi singna angamba puthokna duna ngasigi tingbang asi pibani matungda so awa ana taraba singda LMZ na angamba meting pangkhigani bazada leba hobum Johnny mama sa legidre aduga magi loina bi sina hojikse cancer patient hoina and to akoigi yamna film sadana lebani aduga imung sida akoigi LMZ gi maike de gi akoi nungsiba utchabo hoina lupa lising tra manga ga chana tanaba kharasna imung sigi awabda kitang akoina solidarity haba tare kitang support of hoina pizabani sumai tawdana akoi mafam kaya dasu akoi yamna hena film sadana leba jaga sinda selection tawjarga akoina akoi angamba minung sidu kunna bagi sem sadari habagi tawjaga Tara Suba amasung Tara Mathoi Suba Indian Reserve Battalion IRB longna bagidama kumja lising aniga subna tarama panda pangthokhiba recruitment rally gi viva vosi result haidok tabaga mari leinana lakli batang taraga taruki ahing nongyai dagi horaga pung kunmari gi total shutdown toragani haina all Manipur 10th and 11 IRB riflemen 2019 beds viva vosi completed candidate ki JAC na khangan lakle JAC na thadorakpa cherol amana hai Viva Vosigi result haidok pinaba JAC na Manipur lengakta kayara khanna haikrabani adubunga si fawba mari leinaba authority na thabak amata lokhalaktabadagi total shutdown gi firip asi lorakpani hairi shutdown gi khongjang asi all Zirbam district 10th and 11 IRB riflemen gi JAC na mapung fana sogatkani hairi Mahiroi Singi Fangfam Thokpa Scholarship ke Senfam Matam Sana Pitho O Haina All Manipur Students Union MSU na lenga ki pugning singsilakli MSU ge Information and Publicity Secretary Wangkhai Mayum Rimakant na Thadorakpa Cherol amana hai mahai masing tambada awat apa mengkhatna ba piba scholarship ke Senfam Matam Sana Pithokna ba MOVC Department ta taksinduna lakpani adubunga sifawba pithoktana lady so tharaba imungi mahairoi singdi scholarship ki senfam asina upai ama oiribani maramaduna mahairoi singna mahai masing tamlingaida scholarship pithopina ba honabiu hainasu cherol asina taksilakli Citizen Club Soibam Laikaina Sinduna ngasi club asigi officer mass COVID vaccination program ama pangthokre Ngasi pangthokiba mass vaccination program adu District Administration Imphal East
CMO Imphal East amadi Babina Diagnostic Center ga khusamnaraga sinbani. Mass COVID vaccination program aduda miyoi chamanga rom COVID vaccine kapthokhi. Ngasi pangthokhiba vaccination program asi tharaga club asina vaccination program mangarak pangthokre. Loinana miyoi listing anigi mathakta COVID vaccine kapthokre hairi. Ziribam District Borobekra Subdivision ki manung channa laiba bi hangbangi polling station 40/31 amasung 40/32 gi apun bayum chani ga nifuda City District Youth Congress Committee Ziribam gi General Secretary MK Abbas Khan na chana thakna ba polam sing yen thokre chana thakna ba yen thokpagi tharam aduda agent amadi worker sing su saruk yakhi COVID-19 gi kham theng na wanaraba matam asida MK Abbas Khan na chana thakna ba mating panglakpada club amadi laikai gi miyoi singna harauba amadi nungaiba phongdorakli District Administration Thobal Amadi Wangkhem Assembly Constituency gi MLA Kaisam Megasandra gi midyang makhada ngasi Yairipok Singada anirak suba oina COVID vaccination gi thoram pangthokre. COVID Task Force Yairipok Singana Sinduna Singa Visnu Nahap Upper Primary School da pangthokhiba vaccination gi thoram aduda punna miyoi chaniga subna mapan COVID vaccine kapthokhi. COVID vaccine kapthokpagi tharam aduda COVID Task Force Yairipok Singagi Convener SM Zakir Hassan Hai COVID-19 gi ani suba safu asi laksin bangamnaba Wangkhem Assembly Constituency gi MLA na achoba thodang loduna lakli MLA gi pauktak matung ina COVID laichat laksin naba lokhalakliba thabak thoram singda miyamna sogat pa mathautai haina su phongdokhi Manipur Legislative Assembly ki Speaker Yumnam Khemsan gi meeting makhada Manipur Legislative Assembly Secretariat ki employee sing khakta gi oiba mass vaccination amadi testing gi program ama Assembly Secretariat asida pangthokre Manipur Legislative Assembly ki employee yankhai gi nipan COVID-19 gi vaccine kapthokpaga loinana employee marifuma thoi test obada ani positive oikhi haidi Wangkhem Assembly Constituency ki manung channa laiba Charangpat Mayai Lekai ki COVID Task Force amadi Pukri Achoba Development Committee PDC Charangpat na sinduna Charangpat High School da ngasi mass vaccination program ama pangthokre ngasi pangthokhiba mass vaccination program adu social worker Kangabam Zadumani na yangsingki vaccine kapada achoba thodang lauriba doctor nurse amadi sililang libasingda ke Zadumani na Chana Thangnaba Polam Singh amasung sel gi tengmang piki aduga vaccine kapalak liba singdana face masks amadi hand sanitizer sing piki mass vaccination aduga mari lainana ke Zadumani na hai COVID lighted asida gi ngak thoknaba COVID vaccine mafung phana kapthoksi COVID lighted ki chaitheng phanglaba imung singda makhatana mating pangkhigani lighted asi thengnabada doctor nurse na loriba thodang ase singthaningai ni hainasu mahakna phongdokhi Hauzik Paugi Marathana Timber Break Amal Kasu Lominasi. You are the future. School, a place where your future is carved. Exploring new ideas. Large classroom, big library, even smart classes we have now. Expression in art, educating young minds, even making stronger. This is where you start. Cause it all begins with you. UNESCO School, excellence in education. Breaking matung makhatana pau sandoksari. COVID lights ki wanaraba matam asida Thobal district ki manung channa laiba hayal labo khungangi miyam thaknaba ising phangdabagi awaba ama chawna mayoknare haina social and educational welfare organization SEO hayal labo mayai lekaina khangalakli SEO ki General Secretary Muhammad Rahis Khan Hai Hayalabu Khungangna Sanariba ising asi Nautubi Turel Amadi water supply gi ising ni Nongzu Tha Matam Oiba Amadi Lau Singugi Thabak Thoram na Maram Oiraga Nautubi
Turelgi ising asi yamna naibadagi sizinaba yadre. Water supply su chatliba chahi asigi February thadagi isingi pipe sing semzilli haiduna khunza singda ising pipa lepkre. Khunza singda ising pidrabasu water supply asina nongmada ising tanker chamagi mathakta ising yonduna paisa tali. Hiram asigi matangda mari lainaba department na athubada sengdok pham thoi. Miyam na thaknaba ising fangdabagi thengnariba awaba si Chief Minister N Biren na miting sangbiduna kokhanbiu hainasu Rahis Khana phongdorakli. Thangmaiban Assembly Constituency gi oina pangthokpa ahanba phase ki mobile vaccination drive ngasi tarung community hall da loisingkre. Assembly Constituency Asigi MLA H Joy Kisan Amadi Imphal West District ki DCTH Kiran Kumar gi meeting makhada pangthokiba vaccination drive atu mapung fanaba hotnabada SDCL Risikanta Dr. Devina Chanu Athokpam Asa Worker Singh Amadi CSC gi team na lokhiba thautang atu Tarung Youth Club na thagatpa phongdorakli. COVID light laksin naba lengak na lokalak liba section thorangi manung channa lengak na piriba COVID ki chatna kanglon ngak taba miyoy sing police na faduna fine thihan bagi thabak ngasi su makhatana sathari ngasi sathakiba police ki drive ta COVID ki chatna kanglon ngak taba miyoy chamaka homfuni pan police na faduna fine thihan ki tungda miyoy sing adu warning piraba matungda thadokhi ngasi sathakiba police ki drive adu da fine oina lupa lising yangkhai mangaga chani yangkhai khongatki Makhatana COVID ki chana kanglon ngak taba thengnarabadi National Disaster Management Act 2005 ki makhada akan ba action logani haina Inspector General of Police Operation ki Staff Officer Rozit Iromna thadorok pachirol amana hairi COVID light laksin naba hotnabada ahing nungthil naidana mathok toriba singda angamba mateng pangduna lakpagi saru ama oina ngarang ahing Imphal amadi Thawal gi mafam kayada mathok toriba police personnel singda Thawal bazar da leiba 18 computerized eye testing and care center na Chaklen Khudol Tamkri Chaklen Khudol Tamba aduga mari leinana 18 computerized eye testing and care center ge mapu maivam 18 na hai COVID light asina maram oiduna kham thengna wanaraba matam asida frontline workers singna ahing nungthil naidana mathok toriba asida ikai khumnaba utpa oina Chaklen Khudol Tambani Chaklen adu ngarang ahing Imphal amadi Thawal gi mafam kayada mathok toriba police amadi traffic personnel chamaka yangkhairom da yenthokhi haina maivam 18 na makhatakhi Ngarang ahing pung taraga makhairom tab aduwaida Thawal Commando amadi taraga taruk suba Assam Rifles ke apun batim amana Tangzeng FCI Godown mapadagi KCP Noyon ge overground worker ni haiba miyoy ama fare hairi Police tagi fangba pao amagi matung ina faraba miyoy adudi Thawal ki amayai lekai dagi TH Kalachan Singh jahi yangkhaini thoi apokpa lekhidraba TH Roton kawi mangon dagi mobile phone ama amadi ATM card ama fangki hairi faraba miyoy adu makhatava investigation tongnaba Thawal Police Station da sinakre haina police tagi phangba pau asina makhatari COVID light na maram oiraga awa chaitheng nanglaba all Manipur matam isai kanglup amikki nupi saisakpi singda Manipur State Women Commission gi chairperson Dr. Mainam Bimola na mateng pangkre haina amikki publicity secretary Hamampurna Nandana phongdorakli malem gi nupi singbu saithaba isai sangdam nabagi thoram ama lakliba August 12 da Amikna Silaga Pangthok Hanning Bagi Apamba Dr. M. Bimolana Fongdokhi. Isai Sangdam Namba Aduda Makok Tarakpa Adugi music video album Ama Fong Bagi Tabaksu Amikta Sinarakli Haidi. COVID vaccine Kaptriba Miyoy Marida vaccine kaple haibagi certificate piruba miyoy ama zelda thazin khre hairi zelda thazin khaba miyoy adudi Thawal Moizing lamkhai dage MD Rafiq Ali apokpa MD Ahmad Ali kawi mahak Moizing High School da primary teacher am oina thabak tawani panbayai haukibatang mangada Thawal awang laikai gi community hall da pangthokhiba mass vaccination program amada MD Rafiq Ali na vaccine kaptaba mi marida vaccine kaple haibagi certificate pirambagi maralda Thawal Police na July 3 ta fakhibani
District Administration Ziribam CMO Ziribam Amade Ziribam Police ki Midyang Makada All Ziribam United Club Association Azukana Sindana Ngasiso Makatana Mass Vaccination Campaign Chatakre Ngasi Vaccination Campaign Pangthokiba Mafam Singh Adudi Mulargao LP School Tuisan Land Community Hall Chotu Bekra Gram Panchayat Amade Sandranath Puni Hairi Akaknaba pau ama fangbadagi Chandel District Police na Sajik Tampak ki Chakpi Karong Sub Division Manung Chanalaiba Khulen Khailetta thi humbagi thabak sathabada kg ani gram saniga marifu mangarongi oigataba brown sugar ni haina chingnaba sob case chamaga humfutara taret ngarang numit yungba puk matung pung aniga makhai taba matamda mioi amadage fakat pangamkhre Chandel District ki SPL Deven gi Lamsing Makhada Chandel District Police ki team ahumna sathakiba thiba humbagi thabak aduda fagatlaba mioi adudi zone Manglam Swan Jo chahi taraga mapan apokpa Paudun Lan Jo Laifamna More Ward number 1 Home Guard Vang Dagini Haidi Fagalaba mioi adugi mathakta FIR ama register tokhibaga loinana makhataba ain gi thabak thoram lokhanabagi damak Sakpi Karong Police Station da sinakre haina police tagi fangba pau aman haidi Professional Boxing Commission PBC amade International Boxing Association IBA gi meeting makhada Marine Pro Boxing na sinduna Mumbai gi Marine Center da pangthokhiba All Star Professional Boxing Championship da Aztec Sports ki sanaroi Raju Kaisam Bonzovi Nongmaithem amadi Nongpok nganba maitei ngarang Birtikandrasit International Airport ta taramna okre Taramna Opagi Thoram Aduda Aztec Sports ki Managing Director Dr. Thangzam Premanandana Hai Lamdam Asigi Sanaroi Singh Asi Martial Arts Natraga Combat Sports ka hena Susinaba Maramna Tungda Lakadoriba Olympic Games Singda Achoba Asa ama Tambayai Ngasi Ogliba Boxer Ahum Asi Mathangi Lakadaba Tournament Singda Manipur gi Professional Boxer Oina Selection Taure Haina Sumahakna Fongdoki Manipur ki history da first time professional boxing the Manipur ki professional amasung lairiba martial art combat sports ki background si mayamna khara hena support obiyu aduga Olympics ta uthopagi changwa amasi adumatik helakani Malem Pumbada Tengnariba COVID-19 gi laichat asidagi ngakthoknaba achamba section thorang khara ngakna chatpinaba MAMI TV gi maikai dagi ningsingzari madudi yumdagi hek sathokpaga face mask opio mi amaga gi marakta foot taruki arapa thambiu mai mit khut sa toina hamdokpiu amadi COVID vaccine ka payaraba sing sungsoi soidana COVID vaccine kap thoktuna laichat asidagi kannaba miyam punna honaminase hauzik sanabagi pau pizari COVID-19 positive oibadagi Britain gi nupi lawn tennis sanaroi Johanna Konta Tokyo Olympics 2020 da saruk yararoi haina mahak masana fongdokre wafamasi Britain gi number 1 tennis sanaroi asina mahak ki Twitter account ta fongdokhibani panbayai Wimbledon trophy sanari ngai da so Johanna Konta gi team member ama COVID-19 positive oibadagi sanaba tokhalakibani Marak Seda Switzerland gi nupa lawn tennis sanaroi Roger Federer su handaki Tokyo Olympics 2020 asida saruk yararoi haina mahak masage Twitter account fongdokre Grand Slam title kunlak lokraba Federer gi khuda sokpadagi Tokyo Olympics 2020 da saruk yadanaba fireb ase lokhibani haidi kumza lesing aniga subna kunda Federer gi khu surgery tawdagi matam sangna tennis sanarudrabani matam sangna sanaba lepluraba matungda kumsi chahigi junda pangthokiba France Open da amuk halakhi adubo ahum super round mai paklaba matung quarter final sanari ngaida khu da amuk hana sokpadagi makhatana sanaba ngamdana marai pakta hankhibani haidi Hauzik loisalakpada maru iba pau amuk hana pizari
Lagliba September gi tang taraga mapan fawbagi mamangda barak thong sanganaba pandam thamli haina Chief Minister N Biren na phongdokre. Lamdam asida genome sequencing facility ama lingkhatpa ngamliba asingmak puwari amani haina Dr. Sapam Ranjan na lainga ki thabak thoram sing thakre. Amasung haukiba pung kunmari da apun ba miyoi lising taret ka chamanga marifu tara mari COVID test tabada lising amaga chama subna mari positive oire laina asna maram oirega miyoi tara ga taret laikhidre miyoi chamanga ga marifu humdoina nava faduna disaster sokre. Ngasigi oinadi Mami TV News ki Manipuri Prime Time News sandok saba loisinjare. Mijeng tabiri basingbo amukana kurumsari.